Housing illegal immigrants si kara yoksin lagi hai matanda letna sangsil lago illegal immigrants sina ekoi gi Manipur gi economy Manipur gi political lainga kon adi lawmaker se yoksin ro matunda illegal immigrants si ngasi ma ko thenau to matanda mitom sing se ko sang ya hale adu amusu ST list hapsale ST list hapsale mai mathar ka amusu Manipur sana giba sana ra le bas cookie sing citizenship haiba right citizenship right actually makhada Manipur gi akoi India le na pangthok ko ni akoi Manipur na pangthok Manipur na akoi gi CSO na akoi ni ta khaija banate 1971 le 2011 box census to gi Manipur da census to gi bas le da akoi gi apun basing gi subdivision je khungphu ni pa le bani khungphu ni pa le basi subdivision si gi manung se da tampa ki subdivision khara jiri ba ado tampa ki to pa ma khungfra adu akoi gi singi mapu na subdivision pundum tari lomda sida dia akoi gi mitop se ti jam na hen ga ga husi mitop nyam se punda ra ga lei Manipur gi nyam na akoi gi illegal immigrants in khanto adu makoi bu deport to hun ko adu ga illegal immigrant khanto matunda Manipur da akoi gi delimitation to ai ba kan kholaw ma lei ni marata housing si India government na adu mastai da akoi Manipur gi power politics vote bengi rajniti tawba politicians sing yang in sing kusam darga akoi census si namdana pangthong na bagi akoi khongthang ma thabak si yam sin na tawe soidana akoi census pangthong na bagi thabak si mai won se le masi Manipur myang gi wakat tu Manipuri lai ba usil lai ba issue masi khang daba masi gi myang wa ka tabi na tor ba lenga koi mete tribe ne na dog sei han su mete tribe ne na ekoi gi before census ta ekoi illegal immigration khan to mo report to go adu ga mete si ekoi gi yelom yo mete si ingna ba gi ma gi political economy socio culture ma gi pro gi ingna ba gi tamata ekoi gi constitution ni se wa non piraga haibadi maintain ST list sakan mo hebsi ekoi gi follow mo boina Manipur myang bo na masigi yo si samsin min ra kan ado housing si da ekoi gi core issue haib yang haib gi to pai ro se ekoi core issue si ekoi gi lamdam si de illegal immigrant khan to pase masi khwai din mar boy ado illegal immigrant sin khan to matung da ekoi gi achu ba census da am le kan da ado gi yum du da delimitation to bom thoe housing illegal immigrants si kara yoksin lagi hai matanda letna sangsil lago illegal immigrants sina ekoi gi Manipur gi economy Manipur gi political lainga kon adi lawmaker se yoksin ro matunda illegal immigrants si ngasi ma ko thenau to matanda makhoi na lawmaker da politician oina aduga lainga ro da yoksin ro matunda masi no political lo salagani adu masi ekoi hena du salagani housing ti ekoi lamdam se da mapang sana pa illegal immigrants na ekoi gi yellow missing da landare yellow missing gi lekham niraktre rajdi samaj sel tungi lumda mapang sana pa mitop sing si sauda ekoi yellow miyol ba group sing se masigi marai ba se atu mati tambang mo yom da lai aduna housing illegal immigrants se masi khantu kadabani aduga masi khanto matung census to badabani aduga asumba census ta koi gi delimitation to badabani hai se mai tai tribe ningi ma ge su amana miyam no thamjabani aduga masigi ta bakta darka laiba miyam hum na samsing da ba aduga koi CSO sing koi gi miyam koi politician sing to badaba khwai di mang da laiba thaba sing manung da thaba sing ahan bani na koi nati bi men tribe ningi ma ge gi amukha na miyam thamjabani ada koi gi Manipur na India da pulura matunda aikoi gi irai bakse aikoi isane sabu lupsaro isane sabu da khata zaro aikoi bu muchar waina aikoi India da pulu bu samana ba kuma mada aikoi laikre haibi 1949 da aikoi Manipuri sina aikoi gi India da tin ro matung 1950 gi September tam kunda aikoi gi Myanmar India ga aikoi gi marakta free region movement FRMC ekoi kilometer nifu se masi in and out se hamthokre 1950 gi September tang bunda adu kai mo se 1950 sigi ekoi gi
ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯅꯕꯦꯝꯕꯔꯁꯤꯗꯩꯗ 1950ꯒꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 19ꯁꯤꯗꯅ ꯑꯩꯈꯣꯏ ꯐꯣꯔꯦꯟ ꯄꯥꯁ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔꯅ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯣꯏꯅ ꯂꯩꯔꯕ ꯐꯣꯔꯦꯟ ꯄꯥꯁ ꯂꯧꯊꯣꯛꯑꯒ ꯍꯥꯏꯔꯤꯕ ꯐ꯭ꯔꯤ ꯔꯤꯖꯟ ꯃꯨꯚꯃꯦꯟꯅꯦ ꯐꯣꯔꯦꯟ ꯄꯥꯁ ꯂꯧꯊꯣꯛꯑ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯌꯨꯝꯊꯪꯅꯕꯁꯤꯗꯒꯤ ꯃꯤꯁꯤꯡ ꯑꯁꯦ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯍꯨꯞꯆꯟꯐꯝ ꯈꯨꯟꯗꯥ ꯂꯩꯇꯥꯐꯝꯁꯦ ꯃꯅꯤꯄꯨꯔꯅ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ 1951ꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 19ꯁꯦ ꯁꯤꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯪꯁꯤꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯀꯨꯀꯤ ꯃꯤꯇꯣꯞꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯗ ꯆꯪꯕ ꯌꯥꯍꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯦꯁ ꯇꯤ ꯂꯤꯁꯇ ꯍꯥꯞꯆꯜꯂꯦ ꯑꯦꯁ ꯇꯤ ꯂꯤꯁꯇ ꯍꯥꯞꯆꯟꯕꯒꯤ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯒ ꯂꯩꯕ ꯀꯨꯀꯤꯁꯤꯡꯒꯤ ꯆꯤꯞꯇꯦꯟꯁꯤꯞ ꯍꯥꯏꯕ ꯆꯤꯞꯇꯦꯟꯁꯤꯞ ꯔꯥꯏꯠ ꯑꯦꯛꯁꯤꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯅꯤꯡꯊꯧ ꯑꯃꯅ ꯀꯨꯀꯤꯒꯤ ꯆꯤꯞ ꯑꯃꯅ ꯃꯥꯒꯤ ꯃꯆꯥ 5 ꯇꯔꯨꯛ ꯃꯆꯥꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕꯅꯤꯅ ꯂꯩꯕꯅꯤꯅ ꯆꯤꯡꯒꯤ ꯑꯍꯥꯡꯕ ꯂꯝ ꯃꯌꯥꯝꯁꯤꯡꯁꯦ ꯈꯨꯠꯂꯣꯝꯕꯤ ꯊꯤꯜꯂꯒ ꯑꯩ ꯂꯝꯅꯤ ꯁꯤꯕꯣꯡꯅꯤ ꯑꯩ ꯈꯥꯗ ꯑꯋꯥꯡꯗ ꯑꯩꯒꯤ ꯂꯝ ꯁꯤꯕꯣꯡꯅꯦꯅ ꯍꯥꯏꯔꯒ ꯂꯝꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯈꯣꯝꯖꯤꯜꯂꯒ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯈꯨꯟꯒꯤꯗꯃꯛ ꯌꯨꯝ ꯁꯥꯒꯠꯂꯒ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯪꯁꯤꯜꯂꯕ ꯃꯤꯁꯤꯡꯁꯦ ꯃꯁꯤꯅ ꯈꯨꯟꯃꯤ ꯑꯣꯏꯍꯜꯂꯒ ꯃꯈꯣꯏ ꯑꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯄꯤꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯐꯪꯗꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁ ꯇꯤꯁꯦ ꯃꯈꯣꯏ ꯑꯦꯁ ꯇꯤ ꯐꯪꯉꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯤꯞꯇꯦꯟꯁꯤꯡꯒꯤ ꯃꯈꯥꯗ ꯃꯈꯣꯏꯁꯦ ꯈꯨꯟꯃꯤꯁꯤꯡ ꯑꯗꯨꯅ ꯈꯨꯟꯒꯤ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯁꯦ ꯈꯨꯟꯗꯥ ꯂꯩꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯕꯣꯔꯗꯔ ꯂꯤꯁꯇ ꯍꯥꯞꯄꯦ ꯑꯗꯒꯤ 1990ꯒꯤ ꯁ꯭ꯋꯥꯏꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ 2001 ꯍꯥꯏꯇꯥꯔꯦ 2011 ꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯁꯦ ꯑꯙꯥꯔ ꯀꯥꯞꯄ ꯀꯥꯟꯗ ꯚꯥꯔꯠꯀꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯕꯒꯤ ꯔꯤꯀꯣꯒꯅꯤꯁꯟꯁꯦ ꯐꯪꯉꯒ ꯃꯣꯏꯁꯦ ꯈꯨꯟꯗꯥ ꯂꯩꯇꯥꯍꯜꯂꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯆꯤꯡꯒꯤ ꯂꯝꯗꯝ ꯑꯄꯨꯟꯕꯁꯦ ꯃꯁꯤꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯨꯕꯁꯦ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯏꯔꯥꯏꯕꯛꯁꯦ ꯃꯁꯤꯅꯦꯅ ꯑꯩ ꯃꯁꯤꯃꯁꯨ ꯊꯝꯖꯒꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞ ꯀꯌꯥꯝ ꯆꯪꯁꯤꯜꯂꯛꯀꯦꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯤ ꯃꯤꯇꯣꯞꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯣꯠꯁꯤꯜꯂꯛꯄꯒꯤ ꯐꯤꯕꯝꯗ ꯂꯩ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯥꯡꯊꯣꯛꯄꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅ ꯄꯥꯡꯊꯣꯛꯑ ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯦꯁ ꯑꯣꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯍꯥꯏꯖꯕ ꯅꯠꯇꯦ 1971ꯗꯒꯤ 2011 ꯐꯥꯎꯁꯤ ꯁꯦꯟꯁꯁ ꯇꯧꯈꯤ ꯃꯅꯤꯄꯨꯔꯗ ꯁꯦꯟꯁꯁ ꯇꯧꯈꯤꯕꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯁꯤꯡꯒꯤ ꯁꯕ ꯗꯤꯕꯤꯖꯟꯁꯦ 67 ꯂꯩꯕꯅꯤ 67 ꯂꯩꯕꯁꯤ ꯁꯕ ꯗꯤꯕꯤꯖꯟꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯇꯝꯄꯥꯛꯀꯤ ꯁꯕ ꯗꯤꯕꯤꯖꯟ ꯈꯔ ꯖꯤꯔꯤꯕꯥꯝ ꯑꯗꯨꯒ ꯇꯝꯄꯥꯛꯀꯤ ꯑꯇꯣꯞꯄ ꯃꯐꯝ ꯈꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯁꯕ ꯗꯤꯕꯤꯖꯟ 19 ꯂꯣꯝꯗ ꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯦꯟꯒꯠꯂꯒ ꯍꯧꯖꯤꯛ ꯃꯤꯇꯣꯞ ꯃꯌꯥꯝꯁꯦ ꯈꯨꯟꯗꯥꯔꯒ ꯂꯩ ꯁꯦꯟꯁꯁꯇ ꯄꯤꯖꯔꯤꯕꯁꯤꯅ 2011 ꯐꯥꯎꯕꯅꯤ ꯁꯤꯒꯤ ꯃꯇꯨꯡ ꯁꯤꯗ ꯀꯌꯥꯝ ꯍꯦꯟꯒꯠꯈ꯭ꯔꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯑꯟꯄ꯭ꯔꯤꯗꯤꯛꯇꯦꯠ ꯑꯩꯈꯣꯏꯅ ꯄꯥꯗ꯭ꯔꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯍꯦꯟꯒꯠꯄꯒꯤ ꯆꯥꯡꯁꯦ ꯃꯁꯤ ꯆꯥꯗ ꯀꯌꯥ ꯍꯦꯟꯒꯠꯀꯦꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯁꯕ ꯗꯤꯕꯤꯖꯟ 18 ꯂꯣꯝꯁꯦ ꯍꯦꯟꯒꯠꯂꯤꯕ ꯃꯤꯒꯤ ꯃꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯝꯃꯒ 12.63 ꯁꯤꯗꯒꯤꯅ 169.78 ꯁꯤꯒꯤ ꯆꯥꯡꯗ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯦꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁ ꯔꯤꯄꯣꯔꯠꯁꯤꯗ ꯄꯤꯖꯩ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯗ ꯁꯤꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯂꯛꯏꯕ ꯃꯤꯁꯤꯡꯁꯦ ꯃꯁꯤ ꯍꯥꯟꯅꯒꯤ ꯈꯨꯟꯃꯤꯁꯤꯡ ꯍꯥꯟꯅ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯃꯤꯁꯤꯡꯅ ꯍꯦꯟꯒꯠꯄ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯃꯅ ꯅꯨꯄꯤ ꯑꯃꯅ ꯆꯍꯤ 29 ꯌꯨꯝ ꯄꯥꯜꯂꯒ ꯑꯉꯥꯡ 24 ꯄꯣꯛꯄꯒꯤ ꯆꯥꯡꯗ ꯂꯩꯌꯦꯕ ꯁꯤꯒꯤ ꯆꯥꯡꯁꯦ ꯃꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯣꯏꯊꯣꯛꯏꯗꯕ ꯋꯥꯔꯤꯅꯦꯕ ꯁꯤꯒꯤ